Akashvani Imphal Wahengbam Rajesh na pau pajari. Laibak yatay mapamsinga loina na Manipur da sungasi tara suba Armed Forces Veterans Day lising ani kun taruk pang tokre. Imphal ki Manipur State Film Development Society MSFDS ki Palace Auditorium da pang topa tharam da Rajapal Ajay Kumar Balana Gallantry Award phanglaba veteran amasung bir nari yangkai humdoi ikai khumnaba utki. Thauramadu Chief Secretary Dr. Punit Kumar Goel, Chief Security Advisor, Retired Lieutenant General Koncham Himalay, Manipur Police ki makok thongbo officials sing, Armed Force amadi Paramilitary Force ki officials sing amasung MLATIs Bisorjit Sarukya ki. Armed Forces Veteran Day District Administration kaksing na sinduna DC Office ki conference hall da pangthok ki. Assam Rifles na sinduna Armed Forces Veteran Day Sector Headquarters Surasanpur da pangthok ki. Thauramadu da Armed Forces Veteran Sama Nipu Marirom Sarukya ki. District Administration Senapatina District Level Officers Singa Lakliba Humudra Taret Subaganatra Dibas Palan gi Matangda Deputy Commissioner ki Conference Hall Mipam Pangtokre Deputy Commissioner Mamoni Dolena Sababati Oidana Pangtok ki Mipam Aduna Thasi Kurmathoida Lamtu Sengbagi Thoram Pangtok Kaduriba Asida Mipum Khudimangna Saruk Yabinaba Appeal Tori District Administration kaksing nasu humudra taret suba Ganatantra Divas ki sem saribigi matangda DC Office ki Conference Hall da Deputy Commissioner Upuluri Chaitanyana Sababati oiduna pangtokre mifam aduda DLO Singh SP amadi makok thongba officer Singh saruk yaki Manipur ki luraba tanfam asida kanaguma lup natraga miyoi singna hingsa thadoktuna mauksadagi lereklaba lam amasung ngangkai ngakna sapinaba Jeliarong Baudina appeal tori Cherola mada Jeliarong Baudi Assam Manipur amasung Nagaland hai Jeliarong jati asi santi pamba mauksabu nungsijaba amatta oina punna hingminaba pamba amadi hingsa amasung yekai thingai basingi mayokta leiba jati kangumni maramaduna nungainadaba sing wari sanduna atuba matamda warosin puraknaba Jeliarong Baudina sarkar gi puning singsilli Kongnang Thaba University School of Humanities and Social Sciences na sinduna Manipuri Kunaida Mahi Lairembigi Pida Haibasda Nomagi Oba Seminar Mangasi University Asigi Auditorium da Pangtokre Thauramadu da tongan ba resource person kayamarumna wangang ki Indian International Conference on Democracy and Election Management haibasiga mari lenana Chief Electoral Officer Manipur ki conference hall da hayeng mifama mapangthokani mifama sida rises da leiba print amasung electronics media gi mihut sing saruk yanaba khangalakli Kunmari Suba Rup Mohol Artist Memorial Drama Festival lising ani kunmanga kuntaruki loisinba amasung manayen tobugi thoram lagliba nomaijin numita pangthok lagani hari festival asida punna artist kuntareta manasing khusinagani Rup Mohol Theatre Imphal gi secretary na thokpa cherola manhai festival asigi best production na Yumjau Lairembi Dramatic and Cultural Union gi Kaurgena Tare Best Director na Kenjong Langi Dr. S. Thani Leimana Tare Best Publicity na Mayang Imphal Dramatic Union na Tare Board of Directors ki thabak pubugi matam loiraba Manipur leiriba register tawraba cooperative society singna sahi asigi March 13 pawda annual general meeting amasung audit account pangthoknaba amadi board of directors ki mikhal pangthoknaba register of cooperative society Manipur ki cherola man hairi Cherol hai mamang sahi November pawda register of cooperative societies Manipur amasung jila punamaki district cooperative officer singda punna register tawba cooperative society lising taran thoi chama kuntrahum dogi manungda lising taruk chahum humputareti inactive oire amasung Manipur Cooperative Societies Act lising machamapan humudra turki section humudra manga amasung section marfu mathoi gi provision sing indre hairi Commonwealth ki Speaker amasung Presiding Officer singi kunipan suba mipam Pradhan Mantri Narendra Modi na hayang Nai Delhi da hawdolagani Lok Sabha Adyaksha Om Birla na mipam adugi sabapati oigani amasung Commonwealth Laibak Nipunithoi ki Speaker amasung Presiding Officer humpu mathoi saruk yagani Bharat amasung Malaysia na punna sababati oiduna ASEAN Laibak Singi Ngaksel Mantri Singi Tarataruk suba mipam amasung Expert Working Group Meeting on Counter Terrorism ngasdegi Nai Delhi da hawkre numit humni chathagdaba mipam aduda ASEAN gi member taramatoi amasung wari sanabada yauriba Laibak tareki musing saruk yari Mifam asina counter terrorism gi matang da Bharat na tongan ba lamsing da mateng pangnaba hengaranaba sahi aunggi work plan gi matang da kharanaba khudong chaba piri Paulo Jare